ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯉꯔꯥꯡꯇ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄꯤꯅꯤ ꯃꯍꯥꯛ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯅꯥꯆꯨꯡꯗ ꯅꯣꯡꯉꯥꯜꯂꯕꯁꯤꯐꯥꯎ ꯑꯃꯨꯕꯤ ꯃꯍꯥꯛ ꯒ꯭ꯔꯣ ꯒ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ ꯃꯄꯥꯟꯗꯅ ꯇꯣꯝꯕꯤ ꯃꯃꯧꯅ ꯊꯦꯡꯂꯐꯥꯎ ꯍꯧꯒꯠꯂꯛꯇꯕꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤ ꯃꯄꯨꯔꯣꯏꯕ ꯑꯉꯧ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯃꯥꯡꯗ ꯙꯨꯞ ꯀꯠꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯇꯣꯝꯕꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕꯒ ꯃꯄꯥ ꯆꯥꯅ ꯃꯥꯁꯨ ꯈꯨꯝꯃꯤ ꯀꯩꯗꯧꯔꯒꯦ ꯃꯄꯥ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤꯕꯁꯤ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯅꯦ ꯅꯃꯧ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯥꯅ ꯊꯥꯟꯒꯗꯧ ꯅꯠꯇ꯭ꯔꯣ ꯍꯧꯒꯠꯇ꯭ꯔꯤ ꯉꯔꯥꯡ ꯊꯕꯛ ꯋꯥꯔꯨꯕꯗꯨꯅ ꯑꯩꯁꯨ ꯍꯧꯗꯣꯛꯅꯤꯡꯗ꯭ꯔꯕ ꯇꯨꯝꯖꯔꯁꯠ ꯍꯌꯦꯡꯗꯒꯤ ꯃꯥꯏꯅ ꯊꯥꯟꯖꯔꯅꯤꯌꯦ ꯗꯨꯛ ꯊꯥꯎꯃꯩꯁꯤ ꯅꯨꯡꯉꯥꯏꯗꯀꯣ ꯃꯃꯥ ꯑꯩꯒꯤ ꯋꯥꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯋꯥ ꯌꯥꯝꯅꯔꯛꯀꯅꯨ ꯁꯤꯗ ꯂꯩꯀꯣ ꯀꯔꯤꯅꯣ ꯃꯄꯥ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯃꯌꯦꯛꯇꯨ ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯣ ꯁꯦꯁꯦ ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯆꯥꯔꯒꯅꯦ ꯇꯨꯝꯃꯨ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯕꯅꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯇꯥꯔꯕꯣ ꯂꯥꯏꯃꯅꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯍꯅꯨꯕ ꯒꯟꯖꯥ ꯊꯛꯄꯅ ꯉꯥꯡꯅꯗꯨ ꯁꯣꯔꯛꯄꯗꯤ ꯑꯩꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝ ꯇꯣꯝꯕꯤ ꯆꯪꯈꯤ ꯑꯉꯧꯅ ꯀꯨꯏꯔꯔꯣꯏ ꯒꯟꯖꯥ ꯊꯛꯄ ꯑꯩꯉꯣꯟꯗ ꯒꯟꯖꯥ ꯊꯛꯇꯕꯤ ꯅꯪꯅꯅꯦ ꯀꯞꯇꯨꯅ ꯋꯥꯀꯠꯂꯛꯀꯗꯧꯕ ꯃꯇꯝꯗꯨꯗ ꯁꯦꯁꯦ ꯑꯩꯗꯤ ꯀꯪꯀꯔ ꯊꯥꯡꯒꯠ ꯂꯤꯔꯒ ꯒꯟꯖꯥ ꯆꯤꯡꯗꯅ ꯂꯩꯗꯧꯔꯤꯕꯅꯤ ꯇꯥꯔꯣꯏꯗꯧꯅꯤ ꯅꯪꯒꯤ ꯋꯥꯒ ꯃꯄꯥꯟꯗ ꯑꯉꯧꯅ ꯆꯕꯦꯡ ꯉꯥꯡꯕꯗꯨ ꯀꯥꯗ ꯇꯨꯝꯂꯤꯕꯤ ꯑꯃꯨꯕꯤ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯁꯥꯎꯅꯤꯡꯅ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯈꯨꯄꯥꯛꯇꯨꯅ ꯃꯃꯥꯏꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯏ ꯑꯩꯅ ꯁꯨꯝꯗ ꯇꯨꯝꯕ ꯀꯥꯏꯔꯒ ꯁꯨꯝ ꯇꯨꯝꯕ ꯀꯥꯏꯔ ꯂꯩꯔꯦꯕ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯈꯪꯍꯧꯗ ꯇꯧꯔꯛꯄ ꯃꯇꯧꯗꯨꯗ ꯑꯍꯦꯟꯕ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯜꯂꯒ ꯄꯤꯀꯧ ꯈꯪꯊꯣꯛꯇꯨꯅ ꯀꯩꯅꯣ ꯅꯨꯄꯤ ꯃꯥꯏꯁꯤꯗꯤ ꯍꯦꯛꯇ ꯈꯨꯄꯥꯛꯇꯨꯅ ꯊꯥꯔꯛꯏꯗꯨꯕ ꯅꯠꯇꯦ ꯉꯥꯎꯔꯀꯥꯟꯗꯒ ꯑꯩꯁꯤ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯉꯥꯎꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯕꯦꯝꯃ ꯅꯪ ꯁꯤꯗꯤꯕ ꯉꯥꯡꯗ ꯂꯩꯔꯅꯨ ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯌꯦ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯇꯨꯝꯒꯦ ꯃꯄꯥꯟꯗ ꯆꯔꯣꯏ ꯅꯨꯄꯥ ꯑꯃ ꯆꯕꯦꯡ ꯉꯥꯡꯉꯤꯁꯦ ꯃꯆꯤꯟꯁꯦ ꯑꯃꯨꯛꯇ ꯃꯦꯟꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯁꯣꯕ ꯆꯠꯂꯣ ꯇꯨꯃꯤꯟ ꯂꯩꯍꯜꯂꯨꯁꯣꯕ ꯑꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨꯗ ꯀꯅꯥꯅꯣ ꯈꯟ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅꯤ ꯆꯠꯂꯣ ꯑꯃꯨꯛꯇ ꯀꯗꯥꯏꯗꯅꯣ ꯉꯥꯡꯁꯨ ꯍꯥꯏꯌꯣꯕ ꯆꯠꯂꯣ ꯍꯩꯃ ꯆꯠꯇꯤꯌꯦ ꯑꯩꯅ ꯏꯁꯤ ꯀꯥꯔꯛꯇꯅꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯈꯣꯡꯄꯥꯛꯁꯤꯅ ꯐꯃꯨꯡꯁꯤꯗꯒꯤ ꯀꯥꯎꯊꯔꯛꯇꯨꯅ ꯌꯦꯡꯉꯨꯀꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯆꯠꯀꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯍꯦꯟꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯊꯣꯡꯖꯤꯜ ꯄꯥꯟꯗꯨꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯄꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯄꯥꯕ ꯑꯌꯨꯛꯁꯤꯗ ꯆꯔꯣꯏ ꯂꯥꯕ ꯁꯥꯗꯨꯅ ꯆꯕꯦꯡ ꯉꯥꯡꯂꯤꯕꯗꯨꯕꯣ ꯁꯣꯝꯗ ꯅꯃꯧ ꯅꯨꯄꯤ ꯇꯨꯝꯕ ꯀꯥꯔꯦꯅ ꯑꯩꯉꯣꯟꯗ ꯂꯥꯟ ꯇꯧꯔꯦ ꯏꯁ ꯑꯣꯟꯊꯣꯛꯅ ꯈꯣꯏꯊꯨꯝꯃꯤꯗ ꯍꯥ ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯁꯣꯏꯗ ꯊꯣꯛꯂꯒ ꯑꯃꯨꯛꯀ ꯍꯥꯏꯔꯨ ꯂꯥꯎꯗꯅ ꯍꯥ ꯏꯄꯥꯇ ꯐꯥꯠꯇꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯁ ꯄꯥꯕ ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯑꯩꯁꯨ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯉꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯂꯥꯡꯉꯥꯅꯨꯀꯣ ꯄꯥꯕ ꯂꯤꯂꯥ ꯍꯧꯔꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯈꯣꯏꯗꯤ ꯕꯥꯕꯣꯛ ꯑꯣꯏꯅ ꯀꯨꯝꯍꯩꯁꯦ ꯈꯨꯕꯥꯛ ꯈꯨꯗꯅ ꯌꯦꯡꯒꯦ ꯍꯩ ꯂꯤꯂꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯅ ꯅꯨꯡ ꯍꯦꯛ ꯂꯪꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯇꯣꯝꯕꯤ ꯃꯃꯧ ꯉꯥꯏꯗ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯈ꯭ꯔꯦ ꯑꯃꯨꯕꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ ꯇꯣꯝꯕꯤ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝꯗꯣ ꯑꯃꯨꯕꯤꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯨꯜꯂꯞ ꯐꯝꯂꯝꯃꯤ ꯑꯃꯨꯕꯤꯒꯤ ꯃꯃꯥ ꯇꯥꯊꯣꯠ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯋꯥ ꯍꯪꯉꯤ ꯏꯃꯥꯒꯤ ꯑꯃꯨꯕꯤꯌꯥ ꯅꯪꯕꯨ ꯌꯥꯍꯧꯒꯗꯨ ꯉꯟꯅ ꯍꯧꯒꯠꯄ꯭ꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯑꯗꯨꯝ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗꯤꯅꯦ ꯃꯤꯅ ꯋꯥ ꯉꯥꯡꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯌꯨꯝꯗ ꯂꯩꯕꯗ ꯇꯧꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯔꯦ ꯍꯩ ꯃꯥꯏ ꯕꯦꯝꯃ ꯑꯃꯨꯕꯤ ꯃꯃꯥꯅ ꯆꯩꯔꯛꯑꯅꯤ ꯄꯥꯈꯠ ꯑꯣꯏꯗꯕ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯈꯪꯉꯕ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯑꯗꯨꯝꯅ ꯇꯧꯗꯣꯏꯅꯣ ꯉꯁꯤꯁꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒꯅꯦ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤꯅꯤ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯧꯅꯤ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯟꯅꯈ꯭ꯔꯤ ꯇꯣꯝꯕꯤ ꯆꯪꯉꯛꯇꯨꯅ ꯃꯃꯧꯗ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯥꯏ ꯅꯈꯨꯠ ꯌꯦꯡꯕ ꯑꯣꯏꯅꯅꯦ ꯅꯪꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯣ ꯁꯥꯒꯩꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯦꯟꯗꯧꯅꯤ ꯑꯗꯣ ꯅꯪꯅ ꯉꯁꯥꯏ ꯌꯥꯍꯧ ꯊꯦꯡꯈ꯭ꯔꯕꯅꯤꯅ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯅꯪꯅ ꯉꯥ ꯊꯣꯡꯂꯒ ꯁꯥꯒꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯦꯜꯂꯁꯤ ꯑꯗꯨꯒꯅꯦ ꯍꯌꯦꯡꯗꯒꯤꯗꯤ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗꯦꯀꯣ ꯅꯪꯅ ꯇꯨꯝꯅꯤꯡꯂꯕꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯇꯨꯝꯃꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯔꯦꯝ ꯃꯌꯥꯝ ꯆꯥꯅꯕ ꯑꯩꯅ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯕ ꯉꯝꯖꯔꯣꯏ ꯊꯤꯟꯗ꯭ꯔꯁꯨ ꯀꯣꯛ ꯇꯣꯛꯄ ꯌꯥꯔꯕꯁꯤꯗ ꯊꯣꯛ ꯊꯥꯛ ꯀꯩ ꯀꯥꯟꯅꯗꯕꯗ ꯏꯃꯥ
ꯏꯟꯁꯥꯡꯗꯣ ꯊꯤꯟꯗ꯭ꯔꯕꯗꯤ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯑꯩꯈꯣꯏ ꯃꯨꯛꯈ ꯑꯣꯏꯅ ꯊꯣꯡꯂꯒ ꯆꯥꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯤ ꯃꯌꯥꯝꯒꯤ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯀꯌꯥ ꯍꯧꯒꯟꯗꯕꯅꯤ ꯃꯍꯤ ꯃꯅꯥꯏ ꯌꯥꯝꯈꯩ ꯍꯥꯎꯇꯕꯅ ꯌꯥꯝꯅ ꯏꯃꯥ ꯃꯗꯨ ꯌꯥꯗꯦ ꯁꯥꯒꯩꯁꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯈꯨꯠ ꯌꯦꯡꯗꯕ ꯌꯥꯗꯦ ꯃꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯨꯍꯣꯡꯕ ꯅꯧꯔꯤꯕꯤꯗꯨꯒꯤ ꯃꯈꯨꯠ ꯌꯦꯡꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯃꯤ ꯂꯣꯏꯅ ꯇꯧꯅꯕꯅꯤ ꯏꯟꯁꯥꯡꯒꯤ ꯋꯥꯗꯤ ꯏꯃꯧꯅ ꯍꯥꯡꯅ ꯊꯣꯡꯉꯨ ꯉꯥꯁꯨ ꯌꯥꯝꯕꯅꯤ ꯃꯍꯤ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯕꯁꯨ ꯌꯥꯗꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣꯀꯣ ꯑꯃꯨꯕꯤ ꯈꯨꯝꯗꯦ ꯇꯣꯝꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯕꯤ ꯇꯣꯝꯕꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯁꯧ ꯂꯥꯡꯏ ꯆꯠꯅꯕꯤ ꯌꯥꯝ ꯈꯪꯕ꯭ꯔꯕꯨꯅꯦ ꯉꯁꯤ ꯑꯩꯅ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛ ꯇꯥꯅ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯌꯦꯡꯉꯨ ꯑꯍꯦꯟꯕ ꯏꯁꯩ ꯉꯪꯉꯪꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯖꯔꯛꯄꯅꯤ ꯑꯃꯨꯕꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯅꯨꯄꯥ ꯇꯥꯕ꯭ꯔꯥ ꯁꯤꯗ ꯂꯥꯛꯑꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯑꯗꯨ ꯅꯨꯄꯤ ꯑꯩꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯍꯥꯞꯂꯨꯅꯨꯀꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯔꯨꯗꯣꯏꯅꯤ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯅꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯊꯣꯡꯕꯁꯨ ꯉꯝꯃꯣꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯏꯍꯨꯠ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯒꯦ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯔꯣꯏꯗꯣꯏꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯏꯃꯥ ꯄꯥꯕꯁꯨ ꯂꯩꯔꯤ ꯑꯗ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗꯨꯗꯤ ꯃꯣꯏꯅ ꯎꯔꯒ ꯐꯖꯔꯣꯏ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯍꯩꯁꯨ ꯍꯩꯇꯦꯕ ꯆꯥꯛ ꯊꯣꯡꯕ ꯅꯪꯅ ꯍꯩꯇ꯭ꯔꯒꯁꯨ ꯑꯩ ꯏꯃꯥꯗ ꯍꯥꯏꯒꯦ ꯏꯃꯥꯗ ꯇꯥꯈꯠꯂꯒ ꯊꯣꯡꯉꯨ ꯌꯥꯔꯣꯏ ꯃꯤ ꯑꯗꯣ ꯅꯪꯅ ꯊꯣꯡꯉꯒ ꯑꯩꯅ ꯊꯣꯡꯕꯅꯤ ꯁꯥꯗꯧꯔꯤꯕꯁꯦ ꯅꯣꯏ ꯁꯥꯒꯩ ꯌꯨꯝꯁꯤꯡꯗꯁꯨ ꯏꯟꯁꯥꯡ ꯉꯥ ꯊꯣꯡꯕ ꯌꯦꯟꯒꯅꯤꯅ ꯍꯥꯏꯕꯅꯤ ꯂꯥꯟꯒꯅꯤ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯏꯟꯁꯥꯡꯗꯣ ꯈꯔ ꯍꯥꯎꯅ ꯊꯣꯡꯉꯨ ꯅꯨꯄꯤ ꯅꯪꯒꯤꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯁ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯈꯤꯗꯣꯏꯅꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯏꯃꯥ ꯍꯣꯏꯅ ꯎꯈ꯭ꯔꯒ ꯀꯔꯤꯅꯣꯕ ꯈꯟꯗꯣꯏꯁꯤ ꯑꯗꯨꯒꯤꯕꯨ ꯇꯨ ꯑꯥꯗ ꯐꯤ ꯐꯅꯦꯛ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯁꯦꯠꯆꯤꯜꯂꯣ ꯐꯤꯁꯤꯅ ꯅꯀꯣꯛꯇꯣ ꯈꯨꯝꯃꯣꯕ ꯑꯗꯨꯒ ꯊꯣꯡꯉꯣ ꯑꯩꯗꯣ ꯃꯥꯟꯅꯗꯧꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯕꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯁ ꯉꯥꯡꯗꯅ ꯁꯨꯝ ꯂꯩ ꯂꯥꯛꯑꯣꯀꯣ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯁꯤꯐꯥꯎ ꯑꯩꯒꯤꯗꯃꯛ ꯇꯧꯗ꯭ꯔꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯂꯥꯛꯑꯣ ꯑꯩ ꯁꯦꯠꯄꯤꯔꯈꯤꯕ ꯐꯅꯦꯛꯁꯤ ꯂꯥꯛꯑꯣ ꯑꯣ ꯑꯍꯦꯟꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯗꯣꯏꯁꯤꯕꯣ ꯅꯨꯄꯥ ꯌꯦꯡꯅꯤꯡꯗꯦꯀꯣ ꯆꯥꯛ ꯈꯛ ꯊꯣꯡꯗꯧꯁꯤꯕꯨ ꯊꯕꯛ ꯑꯋꯥꯕ ꯁꯣꯟꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯑꯍꯦꯟꯕ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯔꯩꯗ ꯑꯃꯨꯕꯤꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯏ ꯆꯨꯝꯅꯒ ꯆꯪꯂꯛꯄ ꯅꯠꯇꯦ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯅꯅꯤ ꯆꯪꯂꯛꯂꯤꯕꯗꯨꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯅꯥꯁꯨ ꯎꯍꯧꯗ꯭ꯔꯦ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯑꯍꯦꯟꯕ ꯄꯟꯊꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ ꯇꯟꯖꯥꯗꯨ ꯇꯣꯝꯕꯤꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯍꯦꯛ ꯆꯪꯂꯛꯏ ꯃꯁꯤꯗ ꯀꯣꯝꯂꯥ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯨꯅ ꯃꯀꯣꯛꯀ ꯀꯨꯞꯂꯒ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨꯗ ꯃꯥꯗꯤ ꯃꯃꯧ ꯑꯣꯏꯔꯕꯣꯏ ꯈꯟ ꯅꯣꯛꯂꯒ ꯏꯃꯧꯁꯦ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯂꯛꯄꯗꯗꯤ ꯙꯨꯞ ꯙꯨꯞꯀ ꯂꯥꯎꯔꯗꯅ ꯀꯌꯥꯗꯤ ꯐꯖꯔꯦꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯕꯔꯣ ꯏꯃꯥꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯑꯍꯦꯟꯕ ꯍꯨꯃꯥꯡꯅ ꯅꯄꯤ ꯀꯥꯡꯉꯤ ꯈꯨꯝꯕꯗꯤ ꯈꯨꯝꯗꯦ ꯃꯥ ꯇꯨꯃꯤꯟ ꯂꯩ ꯅꯠꯇꯦ ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯤ ꯀꯌꯥꯅꯣ ꯆꯞ ꯆꯥꯕꯤ ꯈꯪꯗꯦꯅꯦ ꯀꯌꯥꯅꯣ ꯅꯆꯤꯟ ꯅꯅꯥꯎꯕꯣ ꯂꯣꯏꯔꯦꯗꯅ ꯑꯩ ꯆꯤ ꯊꯣꯛꯀꯅꯤꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯧꯗꯦꯕ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯃꯥꯅ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯣ ꯑꯗꯨꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯁꯤ ꯏꯃꯥꯗ ꯍꯥꯏꯌꯣ ꯉꯁꯥꯏ ꯏꯃꯥꯅ ꯉꯥꯡꯕꯒꯤ ꯅꯪꯕꯨ ꯏꯃꯥꯗ ꯁꯥꯎꯔꯤꯕ꯭ꯔꯣ ꯑꯍꯦꯟꯕ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯉꯤ ꯇꯣꯝꯕꯤ ꯃꯥꯗꯤ ꯃꯃꯧ ꯅꯨꯄꯤ ꯀꯞꯂꯝꯒꯅꯤ ꯈꯟ ꯅꯨꯡꯉꯥꯏꯇ ꯃꯃꯥꯏꯗꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯃꯁꯤꯗ ꯃꯃꯥꯏꯗꯨꯗꯤ ꯐꯖꯅ ꯎꯗꯦ ꯑꯗꯨꯕꯨ ꯈꯗꯥꯡ ꯇꯥꯔꯛꯄ ꯗ꯭ꯋꯥꯏꯗ ꯀꯣꯏ ꯈꯖꯤꯛ ꯈꯖꯤꯛ ꯍꯧꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏ ꯃꯥ ꯃꯄꯥ ꯊꯥꯡꯗꯕ ꯀꯅꯥꯅꯣ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯏꯃꯨꯒꯤ ꯐꯤ ꯐꯅꯦꯛ ꯁꯦꯠꯆꯤꯜꯂꯒ ꯆꯥꯒ ꯊꯣꯡꯂꯗꯅ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ ꯍꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯏꯁ ꯍꯔꯦ ꯑꯍꯦꯟꯕ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯑꯩꯅꯤ ꯃꯥ ꯀꯩ ꯑꯗꯨꯝ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯇꯣꯝꯕꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯐꯅꯦꯛꯀ ꯁꯦꯠꯂꯤꯃꯤ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯁꯤꯕꯨ ꯑꯩꯕꯨ ꯑꯁ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣꯏꯃꯤ ꯇꯧꯔꯤ ꯃꯇꯧꯁꯦ ꯏꯇꯣꯝꯇ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯁ ꯏꯃꯥ ꯉꯥꯎꯔꯛꯑꯅꯨ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯣꯏꯗꯨꯕꯨ ꯀꯩꯅꯣ ꯁꯤꯕꯨ ꯐꯖꯕ ꯊꯕꯛꯀꯤ ꯃꯑꯣꯡꯗ ꯍꯥꯏ ꯄꯥꯄꯤꯒꯤ ꯃꯆꯥ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯈꯪꯂꯕꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯧꯔꯨꯔꯤꯕꯅꯣꯅꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯩꯕꯨ ꯃꯤꯅꯒ ꯈꯪꯈ꯭ꯔꯒ ꯆꯨꯝꯅ ꯑꯃꯠꯇ ꯉꯥꯡꯅꯔꯣꯏ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯃꯧꯗꯨꯕꯨ ꯀꯔꯤꯃꯛ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯁꯨꯝꯅ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕ ꯑꯁꯤꯕꯣ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯑꯗꯨꯒꯤ ꯑꯩ ꯊꯣꯡꯉꯨ ꯍꯥꯏꯗꯨꯅ ꯊꯣꯡꯂꯤꯕꯁꯤꯗꯤ ꯏꯁ ꯐꯖꯩꯗꯀꯣ ꯇꯥꯕꯗ ꯅꯠꯇꯦ ꯌꯥꯝ ꯂꯦꯝꯃꯦ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯗꯣꯜ ꯁꯥꯗꯅ ꯐꯅꯦꯛꯀ ꯁꯦꯠꯇꯅ ꯊꯣꯡꯂꯤꯕꯅꯦꯕ ꯆꯥꯛꯁꯦ ꯆꯥꯛ ꯊꯣꯡꯕꯁꯤꯕꯨ ꯅꯨꯄꯤ ꯈꯛꯇꯅ ꯊꯣꯡꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ
ꯍꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯍꯩꯕ ꯅꯨꯄꯥ ꯑꯩꯅ ꯊꯣꯡꯕꯅꯤ ꯀꯩ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯀꯥꯏꯗꯦ ꯀꯔꯤꯁꯨ ꯀꯥꯏꯗꯤꯌꯦ ꯌꯥꯝ ꯀꯥꯏꯗꯦ ꯌꯥꯝ ꯂꯦꯝꯃꯦꯕ ꯏꯁꯥꯗꯤ ꯌꯥꯝ ꯂꯦꯝꯃꯦ ꯑꯉꯧꯁꯨ ꯀꯧꯈꯤꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯉꯥꯡꯗꯅ ꯆꯪꯂꯛꯄꯅꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯃꯃꯥ ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯗꯨꯕꯨ ꯏꯍꯦ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯩꯃꯥ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛꯇꯨ ꯅꯠꯇ꯭ꯔꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯣꯝꯄꯤꯛ ꯑꯣꯜꯂꯝꯃꯤꯕꯁꯤꯅ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯦ ꯅꯆꯥꯅꯨꯄꯤ ꯑꯣꯟꯈ꯭ꯔꯦ ꯅꯃꯧ ꯐꯪꯕꯗꯒꯤ ꯅꯣꯡꯉꯥꯟꯕꯒꯅꯦ ꯆꯨꯈ꯭ꯔꯦ ꯃꯍꯤ ꯃꯌꯥꯏ ꯀꯟꯗ꯭ꯔꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯁꯦ ꯄꯨꯔꯥ ꯐꯗꯤ ꯁꯨꯝꯕꯗꯧꯅꯅꯦ ꯁꯨꯝꯗꯠꯈ꯭ꯔꯅꯤ ꯍꯩ ꯏꯄꯥꯒꯤ ꯑꯍꯦꯟꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯏꯕꯣ ꯐꯖꯗꯦꯅꯦ ꯅꯪꯁꯨ ꯅꯣꯡꯉꯥꯟꯕꯒ ꯃꯣꯔꯥꯗ ꯐꯝꯕꯗꯨꯗꯤ ꯈꯔ ꯂꯩꯔꯒ ꯐꯝꯒꯦꯁꯨ ꯐꯝꯃꯨ ꯍꯩ ꯈꯔ ꯊꯨꯃꯟꯗ꯭ꯔꯅꯦ ꯅꯪꯒꯤꯁꯤꯕꯣ ꯑꯁ ꯁꯩꯇꯕ ꯑꯩ ꯁꯤꯖꯅꯤꯡꯉꯤꯗꯀꯣ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯃꯨꯕꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯀꯥꯗꯒꯤ ꯇꯥꯔꯤꯕꯅꯤ ꯃꯁꯤꯅ ꯈꯨꯝꯅꯤꯡꯕꯅ ꯃꯍꯥꯛ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯤꯃꯛꯅ ꯄꯔꯄꯔꯞ ꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗꯨ ꯆꯪꯂꯛꯂꯒ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯅꯨꯄꯥ ꯅꯪ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯨꯅ ꯑꯩ ꯊꯣꯡꯂꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯊꯨꯅꯅꯦ ꯄꯔꯄꯔꯞ ꯊꯣꯛꯂꯛꯑꯣ ꯃꯤꯅ ꯑꯗꯨꯝ ꯊꯤꯅ ꯉꯥꯡꯂꯤꯕꯗꯣ ꯅꯪ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯕ ꯄꯔꯄꯔꯞ ꯊꯣꯛꯂꯛꯑꯣ ꯇꯣꯝꯕꯤꯅ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯁꯤꯟꯕꯒꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕꯁꯤꯗ ꯐꯅꯦꯛꯀ ꯁꯦꯠꯍꯜꯂꯒ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕꯁꯦ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯧꯅꯕ ꯍꯧꯅꯗꯕ ꯏꯇꯩ ꯏꯅꯥꯎ ꯌꯥꯅꯕꯒꯤ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯏꯃꯥ ꯍꯣꯏ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯣꯡꯍꯜꯂꯤꯕꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯣ ꯐꯖꯕ ꯋꯥꯠꯂꯤ ꯅꯅꯦꯝꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯅꯪꯅ ꯏꯔꯦꯟꯖꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕꯗ ꯅꯃꯥꯅ ꯀꯔꯤꯁꯨ ꯁꯥꯎꯒꯗꯧ ꯅꯠꯇꯦꯅꯦ ꯄꯥꯕꯁꯨ ꯑꯩ ꯃꯨꯟꯅ ꯈꯪꯖꯩ ꯅꯍꯥꯟꯋꯥꯏ ꯄꯥꯕꯅ ꯑꯌꯨꯛ ꯋꯥꯏ ꯇꯩꯔꯝꯕꯒꯤ ꯋꯥꯔꯤꯁꯨ ꯅꯃꯧ ꯇꯥꯖꯔꯦ ꯑꯉꯧ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯈꯨꯇꯨꯝꯅ ꯁꯨꯊꯗꯨꯅ ꯅꯄꯥ ꯊꯥꯡꯗꯕ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯇꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯍꯥꯠꯂꯒꯦ ꯍꯩ ꯃꯍꯥ ꯆꯟꯗꯥꯟ ꯀꯩ ꯕꯥꯕꯥ ꯑꯗꯨꯒ ꯈꯨꯇꯨꯝꯅ ꯁꯨꯗꯔꯛꯏꯗꯨꯕꯣ ꯃꯧ ꯅꯆꯤꯟ ꯐꯥꯖꯤꯜꯂꯨ ꯅꯪꯁꯦ ꯉꯔꯥꯡꯇ ꯌꯨꯝꯁꯤꯗꯅꯦ ꯂꯥꯛꯂꯤꯕꯅꯤ ꯀꯣ खरा खरा नौलुक चटप तब नमाइदु लोंगनु हाइरिबसि याम प्रमाण पंथैगा तौरगा ngangi ko khaya to stribani yuni mase ibema nangu binu pisi ai imana pokpadagi thengna jaratri tasien nei thengna jaratri ko thengna jarate kadai de thengnarani ekhoi di atang binu pi ni ekhoi gum basini mina mama oisage na thinari base karambai mu oirasa du ne uto khangning khre de seita yam laikre yum du khanglaga baba kaiduruge haibano pamlabadi ngalingai laina hinjilaktrigai sida thidok lu sira tobunida nupa nang ayo nang ngali sakli mem se taraga to lai ko nang natin du chukom khomono nang natin du nai thong alai ko nang nang baba ima yare kadu namong nu pisida nobani sanglaga sungangadi namong nu pisya soiduna kauki butar to kaidoge misang sangli ba kai tu ni nang isya ha makoi mapa nasa nupa su nupigi misang sangre nang su ai misang sanglau ayaw jar noigi lem to marakta ayaw ba ngamsare ko noi thokpa ngamna ba ngangna so tawba tabu ipa ge hen ba tompok nang sudi pha chana suri he ipa nang ubada kapu kapningi hey ai kapningi ko ngang dana angau thoki amubina nupa thaulai ta pasinga jagat nangna na lai do sarok pudinya ai sak lam labat chak to bar thonglo morok ama sana melo ko chana ba khar siohal hoi ai bar thonga ki lore ta ko ima gi bungo lore hayai ti mum lore ta ko amubina bela bani da ai thok sakre ahen bana ima aswai dam da lai su ai sak sia kyan ta na amta thongge chalo napa dagi nangna khuduk tara henjili ne suba napa de haina nabuk na pu lai khidaba matung khajik subani nangdi loire nongan bagi hekta nang hauroi mata kum khudom bi sai hek tong khibani ba haining musing do loina hayo nakong ama si taraga amada phawdokra loi ngau penji ma khay ngau thagadawni mai do thagadawni hari basi thau ko nang thau ko na mai do thau ikai bagi singli ahum mari pali bu sunya talam gadaw ma ai horen singli samnaba amai ba manya isagi thiruge tombi ngang dan thokri ahen ba ma di thawaida isei sak tu na sak thong hauri asumna amubi imungi thabak pumba ahen bada them dun tawhalami ahen ba masu karibu tawkhrabano magi nupi na hari makai hek illi masida oire tombi na thawai sakpa matam khra so dum hau khirami nomagi numit ni ayukto imung puna sak sari angau sak tu sum saram badagi khangau nungsit khangna nan thoki amubi sup toklaga sari thaklingai sida to aina khijida laiba nung khija wai bo thokna angau
อีกายข้างเด็กกินกสินนะดูนะเย่ช่วยขี้บันพาสินบังงามงจีตัวบีนะช่วยบายสิดีตามบังงามมันนัดดิไอเห็นบันเฮ้ยมาดูน้ำที่จะดีพะบปานอีรวมบังเวรมันต้องไหนนักกิจยาเร่น้าป้าน่ะช่วยขี้บันให้ได้นะว่าตัวมาฆ่าตาระนุมวยนาวมาทุบปะกี่บัวมันต้องน่ะว่าอย่างนักเลยอามูบีนะอิสกะยาดะมวยนาวมากี่ว่าอย่างนักเลยกันขังไอ้มึงทอกเก็บอะตุกะว่างังเลิกแต่เรียงว่าเขาได้สีขันอามูบีมาสุมวยบุงได้กีตาดับมาคนละไม่เฮกแต่ไปทุเรศมานักแต่พัมตุนสักสารมาสิงดูอีกครั้งนะมามิดมานาหลักทบตุนะอามูบีได้ยังเลยอามูบีอุสินาดีมานาตุนเมียนตุนะสักตุโนเฟตงเนสารีตัวบีมานาตุนเมียนละกะมาไม่สิอาจจะท่ารีมาโดนให้มาจ้ากระสิตใส่ให้มาหูเอนำที่แค่มันนำมาสิข้างเหลืองซากเสียอาทุกใส่น้ำเนียมนะน้ำมิอ่างงนะอีโมยเบี้ยมาอีกูนันลันบันิโกอีกูลันจะได้ให้นุ่งสิทธิ์พาสิมังกับห้องเดบไอ้นันลันสิเรมันนำนสู้จ้ากันโอ้ยเปียไอ้ตุกเสียเลยตัวบีนะมากูมันเนี่ยมันเลยให้เมื่อกี้อีกใครไปสุขังเดบอีเบี้ยมานั่งสิบูกะรีไม่ปานมันโนไอ้ขังจะเด็ดอะพารีนี่น้าป้าเสียซากซาบลอรมดัดโอเคบ้สิไอเห็นมันก็ยังไม่มามีน้ำมงนุปิสูทุกเกี่ยงทุกวันเลยนังเขาตัววันเลยอามูบีจากตุสานสานเฮ้ยคุยสู้ป้าประตูนั้นนังเขาแต่บะใครหนกขังเตะจะยังงังทิ้งบะใครหนกไอ้ยี่สามมราดพัมบสิกะอีเมาสักเห็นบีไม่ปานแต่บิสิกะอีโซร์นังนอนท้องไอ้เนี่ยบุปุ่งว่าเสียมลักเรดโก้ต้องไอ้เนี่ยเสียมลักเรยำซาในบัวอันนี้สิมีมังเดปุถุปะตะตัวบีไอ้ยี่ไม่เสียเผาราบปากตรงมันอามูบีนะหัวซากหนังตะซาเกซานิ่งเดบันมีเขาก็ปีโรเขาก็เสียปุ่มนำบีนักกินนักตะกันเนี่ยไอ้กุยเนี่ยพัมบะกันงำเดรสาวหรือสาวนับบุกโตพวกข้าจีบพวกสาวนับมวยโตทกตัวน่ะน่าจะอย่างน้องเนี่ยห้าวน่ะสาวให้ช่วยบันนี่นุปีมันนำเดียวก็นำทีมวยบุกนาน่ะมันนำนุชีเลยกี่แต่อีดีขังเดียไอ้ดีคาราคานุชีบันสักตาสิก็เกี่ยวกับปัญหาเกี่ยวกับสังเกตมาเลยนะมวยนำบุญนุชีเฮมันรอดูดิงานเดินเลยนะโนไอ้เขาก็ละมักใส่คนที่สิ่งเสียโดยสิละมักก็แบบสันบิโรไอ้โกเสียยามจีอยากแต่นำบิโรละโว้ยไอ้เสียนั่งเอ็กหลักตัวกี้ทุ่งก้าววางมันล้านพังดรมอะดูตัวบุตรเสียกินนั่นโจนั่งในแล้วดิเสียงานเดินเลยนะก็ถ้าบุกจะแบบโดยสิลุสีไฮดัมอามูบิกาเดสังกีอาเห็นบะสายบรรลุคักสิ่งเดลอยสินดูนะมาปานได้พูดถูกตัวนับเพลงตัวบีมาสร้างนักกวนเพลงลิบดูอูเรดูนะอิสาดีมาวันเอาบินีน่ะจากสุดทงนี้ตัวก่อนสุดเพลงนี้อุนโทน้ำมันระโมกเรนั่นตีพี่แค่ที่สู้เดาเลยตรอน้ำมงหนูพี่กินมากุกน้ำมุกินีมาดูก็ขังเงินพี่สู้นี่สู้รวยตัวอีมากิมันนี่มาตูมหัวสนาอีมาดิเปียเล่นั่งกินแต่เต้าซิวบดะข้าสิคารักตะกันนั่นเตะไอ้เนี่ยเปียลิบสิปงเปียนบ่ายไปดูโอยเรตะโกอะดูไม่เนี่ยปุ่นสิสุปะน่าตูกิมาคาดะลายุโกลายุไอ้ลิบสิงางเดินตัวมีเซตคีไอเห็นบันยุงกีทำกระโดดสิเดอไอคุยมาก็ป้าบอกสิเดอไกกินขังติไออุบยาดิกังตัวเรตัวเลยอาสมนันมิดสิมาสู้ฮาวเครมาทางกินมิดนี้นุ่งทิลนุ่งซาเล็กทรักมาตำเลยอังหูมานาบักครากับปุ่นเซนมาคุยกิมังกอลตัวเด็กกันจัดทักเลยอีโบยายมามีการตัวอุยตัวดุนะบวนดูน้ำมันพี่กุดตัวกระรำตัวเกสายสังถุงบ่ดูไม่บุญนัดรอกะรีขุดได้ปะฮาวบวนดูกระรำตัวดีขังเลยกะรีโน่หายบุดูไอ้แกนตาดิไม่อยากเสียงเลยฮาวใจสังถุงบ่พัดจะไหนครับจ๊ะมวยบุ้งคงมุสโดไหนใช่กี่โมงดิไอ้เนี่ยน้องมาคักเป็นนาขจิเลี้ยลุอีโมงพี่เนี่ยมวยบุ้งนี่ตะคงเท่าไรซาจงนะกะรีนู่นหายสิบิตานู่นปีสูมวยบุ้งคงเนรบมีดิขังดิไอ้กี่โมงดีคงไปเนี่ยอีโบยายมันอะดูดีนะโมงโตมุกตะกงทุกมวยบุ้งคงกันสิไอ้คุยสุดตากี่อีโมงน่ะมวยบุ้งคงหมดอังเอานักคุมบันดังจริงไงตันซาซานะอามุยมาสุมาปั๊มจัดดูบางอย่างตุนะยุมลมเดซังไงมาสิดาซาจงนี่ได้อีโมยเบี้ยมานั่งบูมวยบุ้งคงใบใหญ่ตัวน่ะนักกูน่ะตั้มนั่งบูอาเสียงเหมือนว่ากี่ไฮบรันอามูบีมามิดไปหนังเอาได้ยิงเลยค่ะฮันุทางดาว่าสวยยังงังบิดไว้เรป้าบุเดียอังเอานกสินน่ะดูนะอีป้าน่ะซุ่มกันจากกระทักสิเลยก็ใครก็มาต้อนริสิข้างนี้เลยทงอักเสบแล้วรู้ยังเลยนะว่าฮันุบุญกันสิใช่จะมาตัดอีโบยายมันกอรีโนบุญดูทักบุญไหนคุยน่ะทักเลยก็น้ำมันพิชินวยน่ะงอระเบิดกรีโนสวยจังปัจจังยังง่ายไอ้ผู้สวยจังปัจจังง่ายกันเฮ้ยนะไอ้ใจดู
ꯂꯧꯊꯣꯛꯈꯤꯒꯦꯗ ꯑꯗꯨꯒ ꯌꯥꯡꯂꯦꯟꯁꯦ ꯁꯥꯟꯊꯒꯦ ꯒꯟꯖꯥ ꯈꯔ ꯊꯛꯆꯤꯜꯂꯒ ꯑꯩꯉꯣꯟꯗ ꯈꯥꯏꯔꯗꯅ ꯈꯪꯒꯅꯦꯕ ꯑꯉꯧ ꯄꯥꯈꯠꯅ ꯕꯣꯟꯗꯣ ꯑꯃꯨꯛꯇ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯦ ꯍꯤꯡꯁꯥꯕꯤꯒꯤ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤ ꯁꯦ ꯄꯔ ꯎꯛꯇꯥꯒꯣꯠꯁꯤ ꯏꯕꯣꯌꯥꯏꯃꯅ ꯍꯦꯔꯥ ꯑꯉꯥꯡ ꯑꯈꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯏ ꯆꯦꯟꯕ ꯆꯦꯟꯗꯕ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ ꯆꯩ ꯆꯥꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯖꯍꯧꯕꯅꯤ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏ ꯑꯉꯧ ꯃꯥꯗꯤ ꯒꯟꯖꯥ ꯉꯥꯎꯕꯒꯤ ꯃꯁꯥꯗꯨ ꯍꯥꯏꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯕ ꯍꯧꯏ ꯑꯅꯤꯗꯨꯗꯤ ꯊꯋꯥꯁꯥꯗ ꯀꯪꯀꯔꯗꯨ ꯑꯃꯨꯛ ꯂꯥꯟꯅꯗꯨꯅ ꯒꯟꯖꯥꯗꯨ ꯊꯛꯂꯤ ꯑꯃꯨꯕꯤ ꯃꯈꯨꯠꯇ ꯆꯩ ꯆꯥꯔꯨꯞ ꯇꯧꯕ ꯄꯥꯏꯗꯨꯅ ꯁꯇ꯭ꯔ ꯇꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯈꯪꯅꯤ ꯂꯩꯔꯕ ꯆꯩꯁꯤꯅ ꯍꯦꯛꯇ ꯁꯥꯟꯊꯒꯦꯕ ꯃꯇꯧꯗꯨꯗ ꯏꯕꯣꯌꯥꯏꯃ ꯁꯥꯖꯧ ꯃꯈꯣꯏ ꯑꯅꯤ ꯀꯪꯀꯔꯒ ꯂꯥꯛꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯦꯟꯕ ꯍꯧꯏ ꯑꯃꯨꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯨ ꯂꯪꯂꯒ ꯂꯥꯏꯅ ꯄꯥꯝꯗꯕ ꯅꯝꯊꯤꯕ ꯁꯥ ꯅꯣꯏꯅ ꯂꯣꯏ ꯁꯤꯔꯣꯍꯦ ꯂꯪꯈꯤꯕ ꯆꯩꯗꯨꯅ ꯁꯥꯖꯧꯒꯤ ꯅꯪꯒꯟꯗꯨꯗ ꯄꯥꯜꯂꯤ ꯁꯥꯖꯧ ꯃꯅꯪꯒꯟꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯆꯩꯅꯥ ꯈꯥꯡꯂꯒ ꯁꯤꯇꯥ ꯁꯪꯅꯤ ꯃꯥꯟꯕꯤ ꯅꯪ ꯍꯌꯦꯡ ꯁꯤꯕꯗ ꯄꯥꯄꯤꯅ ꯈꯨꯠꯇꯨ ꯃꯩ ꯆꯥꯛꯔꯨꯅꯨ ꯍꯩ ꯅꯊꯛꯀꯤ ꯍꯜꯗ ꯐꯨꯕꯒꯤ ꯏꯕꯣꯌꯥꯏꯃꯅ ꯉꯥꯡꯗ ꯂꯩꯔꯅꯨ ꯊꯥꯡ ꯂꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯄꯔꯞ ꯆꯠꯂꯨꯔꯁꯤ ꯑꯉꯧ ꯅꯃꯧꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯑꯃꯨꯕꯤ ꯃꯪꯒꯣꯜꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯥꯎꯅ ꯂꯥꯎꯏ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯌꯨꯝꯁꯤꯗ ꯒꯟꯖꯥ ꯊꯛꯄ ꯆꯪꯉꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯏ ꯍꯣ ꯂꯥꯛꯅꯔꯣ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯆꯥꯛꯁꯦ ꯀꯥꯡꯁꯨ ꯇꯣꯡꯂꯦ ꯑꯩ ꯍꯣꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯥꯛꯅꯔꯣ ꯑꯍꯦꯟꯕ ꯑꯃꯨꯕꯤ ꯇꯨꯡꯃꯥꯡ ꯊꯥꯡꯅ ꯆꯪꯂꯛꯏ ꯑꯉꯧꯁꯨ ꯆꯪꯂꯛꯏ ꯑꯃꯨꯕꯤꯅ ꯏꯪꯅ ꯇꯞꯅ ꯀꯧꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯕ ꯃꯈꯩ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯏ ꯆꯥꯛꯁꯤꯁꯨ ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡꯕꯤꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯁꯥꯅ ꯈꯪꯅ ꯆꯥꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯀꯧꯅꯍꯜꯂꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯗꯤ ꯀꯅꯥ ꯈꯪꯖꯅꯤꯒꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯁꯨ ꯂꯤꯂꯥꯝ ꯂꯥꯎꯕ ꯇꯥꯕ ꯌꯥꯔꯦꯗ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕꯤꯁꯤꯡꯁꯤꯗꯤ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯕꯗ ꯏꯪꯅ ꯇꯞꯅ ꯁꯨꯛꯆꯥ ꯍꯦꯛ ꯆꯥꯗꯦ ꯂꯥꯎꯅꯗꯣꯏꯒ ꯈꯠꯅꯗꯣꯏꯒ ꯄꯦꯜꯂꯦꯀꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯦꯡꯕꯅꯤ ꯄꯥꯕꯅ ꯍꯥꯏꯔꯤꯁꯤ ꯅꯣꯡꯃꯗ ꯆꯥꯛ ꯆꯥꯕꯗ ꯏꯪꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯕꯁꯦ ꯐꯪꯗ꯭ꯔꯕꯅꯤ ꯅꯣꯏ ꯏꯕ ꯍꯥꯏꯕ ꯂꯣꯏꯗꯦ ꯑꯃꯨꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯑꯍꯦꯟꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯥꯏꯕ ꯇꯣꯝꯕꯤꯅ ꯁꯟꯗꯥꯟ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯅꯇꯨꯁꯤꯅ ꯅꯪ ꯄꯣꯛꯄ ꯅꯠꯇꯦꯅꯦ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯃꯥꯅ ꯄꯣꯛꯄ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯤ ꯑꯩꯒꯤ ꯑꯣꯏꯔꯕ ꯃꯥꯅꯤ ꯑꯩꯅꯅꯦ ꯍꯌꯦꯡꯋꯥꯏ ꯇꯪꯈꯥꯏ ꯁꯤꯅꯕ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛ ꯋꯥꯅ ꯊꯥꯕꯨꯝ 10 ꯁꯦ ꯅꯄꯨꯔꯒꯅꯦ ꯄꯣꯛꯂꯤꯕ ꯏꯆꯥꯅꯤ ꯄꯣꯛꯂꯤꯕ ꯅꯪꯒꯤꯅꯦ ꯑꯉꯧꯅ ꯍꯩ ꯌꯥꯏ ꯃꯈꯥ ꯇꯥꯅꯔꯅꯨ ꯁꯨꯝ ꯃꯈꯥ ꯇꯥꯅꯔꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯅꯤ ꯅꯃꯧ ꯑꯅꯤꯃꯛ ꯂꯣꯏꯅ ꯊꯥꯔꯅꯤ ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦ ꯑꯁꯦꯡꯕꯃꯛꯀꯤ ꯊꯥꯔꯗꯧꯅꯤ ꯅꯕꯥꯅꯤ ꯑꯅꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯅꯔꯛꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯈ꯭ꯔꯤ ꯑꯃꯨꯕꯤ ꯆꯥꯛꯇꯣ ꯍꯥꯎꯅ ꯁꯨꯝ ꯆꯥꯔꯝꯕꯅꯤ ꯏꯟꯁꯥꯡꯗꯣ ꯀꯣꯊꯗꯨꯅ ꯏꯟꯁꯥꯡ ꯃꯄꯪꯁꯤꯡꯗꯨ ꯁꯨꯝ ꯆꯥꯕꯅꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯕꯤꯔꯤ ꯃꯇꯦꯛꯅꯤꯅꯦ ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯗ ꯕꯤꯔꯤ ꯃꯇꯦꯛ ꯌꯥꯎꯔꯝꯂꯤꯕꯁꯤꯕꯣ ꯑꯁ ꯅꯠꯇꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁ ꯑꯣꯇꯨꯝ ꯑꯣꯅꯤꯡꯉꯤ ꯁꯤꯗꯤ ꯆꯥꯛ ꯆꯥꯔꯝꯕꯁꯤꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯑꯃꯨꯕꯤꯗ ꯌꯦꯡꯅꯔꯛꯏ ꯇꯣꯝꯕꯤꯅ ꯍꯩꯃꯥ ꯑꯩꯅ ꯉꯁꯥꯏ ꯊꯛꯄ ꯂꯣꯏꯔꯕ ꯕꯤꯔꯤ ꯃꯇꯦꯛꯇꯨ ꯊꯤꯕ ꯈꯪꯗꯦꯗꯨꯗꯤ ꯅꯪꯉꯣꯟꯗ ꯌꯥꯎꯔꯕ ꯑꯣꯏꯔꯦ ꯑꯗꯣ ꯏꯗꯥ ꯃꯃꯥ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯎꯍꯧꯗꯕ ꯂꯥꯏꯕꯛ ꯐꯩꯗ ꯑꯁꯨꯛ ꯖꯨꯒꯣꯠ ꯆꯥꯗꯕ ꯇꯧꯒꯦ ꯇꯧꯔꯤꯅꯦꯕ ꯅꯣꯏꯒꯤꯁꯦ ꯆꯥꯔꯣꯏꯗ ꯏꯆꯥ ꯀꯞꯇ ꯆꯃꯣꯠ ꯈꯣꯏꯃꯣꯠꯅꯕ ꯂꯨꯗꯕꯁꯤꯕꯨ ꯇꯨꯀꯠꯆꯩꯕ ꯀꯔꯤ ꯆꯥꯊꯣꯛ ꯂꯥꯛꯊꯣꯡꯅꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯍꯅꯨꯔꯦ ꯑꯗꯨꯅ ꯃꯤꯠꯁꯦ ꯎꯖꯗ꯭ꯔꯕ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯕꯤ ꯅꯪ ꯊꯣꯡꯕꯗꯤ ꯀꯩꯗꯧꯏ ꯏꯃꯧ ꯂꯥꯛꯂꯦ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒꯗꯣ ꯑꯃꯨꯛ ꯐꯥꯎ ꯍꯦꯛ ꯆꯥꯗ꯭ꯔꯤ ꯃꯤꯅꯒ ꯅꯃꯧ ꯃꯈꯨꯠꯇꯨꯕꯨ ꯍꯥꯎꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯂꯛꯄꯁꯦ ꯁꯦ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅꯅꯦ ꯍꯨꯠ ꯂꯩꯗꯅ ꯈꯥꯡꯉꯤ ꯈꯨꯝꯐꯝ ꯈꯪꯗꯗꯅ ꯊꯣꯡꯉꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯅꯆꯥꯅꯨꯄꯥ ꯂꯩꯅ ꯑꯩꯅ ꯀꯩꯒꯤ ꯆꯥꯛ ꯊꯣꯡꯖꯗꯣꯔꯤꯒꯦ ꯃꯥ ꯑꯗꯨꯝ ꯊꯣꯡꯍꯟꯒꯅꯤ ꯀꯩꯅꯣ ꯁꯤꯗꯕꯨ ꯇꯧꯖꯒꯦꯗꯅꯅꯤ ꯑꯩꯅ ꯅꯆꯥꯅꯨꯄꯥ ꯂꯩꯔꯛꯏꯁꯦ ꯏꯆꯝ ꯆꯝꯅꯒ ꯂꯩꯔꯛꯄ ꯅꯠꯇꯦ ꯑꯉꯧꯅ ꯆꯥꯛꯁꯦ ꯑꯩ ꯆꯥꯗ ꯆꯥꯖꯔꯣꯏꯍꯦ ꯈꯠꯅꯕꯁꯦ ꯅꯣꯏ ꯌꯥꯝ ꯄꯥꯝꯅ ꯃꯥꯜꯂꯦ ꯈꯠꯅꯍꯧꯔꯣꯀꯣ ꯃꯩꯊꯥꯕꯤꯁꯥ ꯄꯦꯟꯅ ꯈꯠꯅꯍꯧꯔꯣ ꯑꯉꯧ ꯃꯈꯨꯠꯇꯨ ꯄꯨꯈꯝꯗꯨꯗ ꯖꯣꯔꯣ ꯍꯥꯝꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯕꯤꯅ ꯄꯨꯈꯝꯁꯤ ꯇꯟꯕꯈꯩ ꯆꯥꯊꯣꯛꯑꯒ ꯆꯥꯛ ꯆꯥꯖꯔꯣꯏ ꯀꯥꯏꯅ ꯀꯌꯥꯗ ꯀꯧꯕꯨ ꯍꯩꯈ꯭ꯔꯕ ꯑꯍꯜ ꯑꯩꯁꯨꯅꯦ ꯍꯧꯒꯠꯆꯈ꯭ꯔꯅꯤ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗꯦ ꯁꯛꯇꯥ ꯅꯪꯒꯤ ꯍꯦꯛ ꯉꯥꯡꯅꯔꯤꯉꯩꯗ ꯁꯤ ꯍꯥꯏ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯈꯨꯠ ꯍꯥꯝꯂꯒ ꯊꯣꯛꯈꯤ ꯑꯃꯨꯕꯤꯅ ꯇꯞ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯕꯗꯅꯥꯝ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯍꯌꯦꯡꯗꯤ ꯅꯪ ꯅꯣꯏꯅ ꯆꯥꯛꯇꯣ ꯊꯣꯡꯉꯨ ꯎꯔꯦꯗꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯕꯤꯔꯤ ꯌꯥꯎꯕ ꯏꯟꯁꯥꯡꯒꯅꯦ ꯑꯩ ꯃꯇꯨꯡ ꯆꯥꯕ ꯉꯝꯃꯣꯏꯀꯣ ꯍꯣꯏ ꯍꯌꯦꯡꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯑꯃ ꯑꯩꯅ ꯍꯥꯎꯅ ꯊꯣꯡꯕꯤꯔꯒꯦ ꯑꯗꯨꯒ ꯅꯕꯨꯛꯇꯣ ꯄꯣꯛꯈꯥꯏꯗ꯭ꯔꯤꯕꯨꯛ ꯆꯥꯔꯣ ꯑꯩꯒꯤ ꯅꯨꯄꯥꯗꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯒꯠꯂꯝꯃꯒꯦꯀꯣ ꯍꯣꯏ ꯍꯧꯒꯠꯂꯣ
ꯑꯃꯨꯕꯤ ꯃꯈꯨꯠ ꯍꯥꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯍꯦꯟꯕ ꯉꯁꯤꯁꯨ ꯆꯥꯔꯤꯕꯁꯤꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯜꯍꯧꯏ꯫ ꯂꯣꯏꯔꯦ ꯄꯨꯔꯥ ꯁꯨꯕ ꯍꯥꯏꯕꯕꯨ ꯐꯖꯅ ꯁꯨꯔꯦ꯫ ꯑꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯇꯣ ꯇꯣꯝꯕꯤꯒꯤ ꯃꯄꯥꯅꯨꯄꯥ ꯊꯣꯏꯕ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯪꯒꯣꯜ ꯃꯁꯤꯗꯨ ꯂꯦꯞꯂꯒ ꯃꯁꯤꯕꯨ ꯀꯧꯔꯛꯏ꯫ "ꯁꯦ, ꯍꯣꯏ ꯁꯦ, ꯇꯥꯕ꯭ꯔꯣ? ꯅꯧꯄꯥ ꯂꯥꯛꯆꯔꯤꯌꯦ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ"꯫ ꯇꯣꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯅ ꯊꯣꯛꯂꯛꯏ꯫ "ꯍꯩꯃꯥ, ꯊꯣꯏꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯔꯤ ꯂꯩꯔꯦ? ꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯈꯣꯡꯁꯤ ꯆꯣꯛꯊꯔꯦ꯫ ꯐꯝꯂꯒ ꯏꯔꯦꯟꯖꯅ ꯍꯥꯏꯒꯤꯁꯦ, ꯃꯣꯔꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯩ ꯉꯥꯛꯇ ꯐꯝꯒꯦ, ꯃꯣꯔꯥꯒ ꯂꯩꯇ꯭ꯔꯣ?" "ꯃꯣꯔꯥꯗꯣ ꯂꯩꯕꯨꯗꯤ ꯂꯩꯕ, ꯑꯗ ꯐꯝꯕ ꯌꯥꯗꯕ ꯃꯣꯔꯥ ꯑꯣꯏꯕ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯈꯣ, ꯁꯤꯗ ꯉꯥꯔꯤ ꯐꯛꯁꯦ ꯏꯆꯦ ꯊꯥꯔꯛꯀꯦ, ꯑꯗꯨꯒ ꯐꯝꯂꯣ." "ꯀꯩꯅꯣ ꯏꯆꯦ, ꯃꯣꯔꯥ ꯂꯩꯌꯦꯁꯨ ꯍꯥꯏ, ꯐꯝꯕ ꯌꯥꯗꯕꯅꯦꯁꯨ ꯍꯥꯏ, ꯀꯔꯤꯒꯤꯅꯣ? ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ." "ꯍꯩꯃꯥ, ꯅꯪ ꯐꯝꯕ ꯌꯥꯗꯕ ꯃꯣꯔꯥ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯔꯣ?" "ꯈꯪꯗꯦꯕꯨ ꯏꯆꯦ, ꯐꯝꯕ ꯌꯥꯗꯕ ꯃꯣꯔꯥꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯎꯗ꯭ꯔꯤ." "ꯑꯣ, ꯑꯗꯨꯗꯤ ꯌꯦꯡꯉꯣ, ꯏꯆꯦ ꯇꯥꯛꯀꯦ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ, ꯀꯅꯥꯅꯣꯃ ꯂꯥꯛꯏꯌꯦ, ꯌꯦꯡꯉꯨ ꯂꯥꯛꯅꯦ ꯅꯪꯕꯣ, ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ." ꯑꯍꯦꯟꯕ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯈꯨꯠꯇ ꯈꯥꯕꯩ ꯃꯄꯥꯏ ꯇꯥꯍꯥ ꯇꯥꯍꯥ ꯊꯣꯛꯂꯛꯇꯨꯅ, "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ. ꯉꯔꯥꯡꯁꯨ ꯅꯃꯧ ꯅꯨꯄꯤꯗꯣ ꯆꯥꯗꯨꯝ ꯆꯥꯈꯤꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯅꯤ." ꯇꯣꯝꯕꯤ ꯃꯧꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯁꯤꯅꯦ ꯇꯨ, ꯏꯆꯦꯒꯤ ꯊꯣꯏꯕ ꯐꯝꯕ ꯌꯥꯗꯕ ꯃꯣꯔꯥ ꯍꯥꯏꯔꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ?" ꯊꯣꯏꯕ ꯏꯉꯥꯎ ꯉꯥꯎꯅ, ꯇꯥꯔꯦ ꯇꯥꯔꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯁꯦ." ꯑꯍꯦꯟꯕꯅ, "ꯌꯥꯔꯕꯣ ꯏꯃꯥ, ꯑꯩ ꯆꯪꯉꯒꯦ, ꯏꯟꯁꯥꯡ ꯀꯥꯔꯝꯕ ꯇꯥꯔꯦ." "ꯆꯪꯉꯨ ꯆꯪꯉꯨ, ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨ, ꯍꯣꯔꯦꯟ ꯏꯟꯁꯥꯡꯒ ꯍꯥꯎꯇ꯭ꯔꯕꯗꯤꯅꯦ ꯅꯇꯨꯅ ꯑꯃꯨꯛ ꯐꯨꯕꯤꯅꯤ." ꯑꯍꯦꯟꯕ ꯃꯃꯥꯒꯤ ꯋꯥꯒ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯇꯥꯍꯥ ꯇꯥꯍꯥ ꯆꯪꯈꯤ꯫ ꯊꯣꯏꯕꯅ, "ꯏꯆꯦ, ꯅꯧꯄꯥꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ, ꯃꯧꯒ ꯄꯨꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤꯂꯥꯎ ꯍꯥꯏꯗꯅ ꯅꯧꯄꯥ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ." "ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯃꯧꯗꯥꯁꯤ ꯄꯨꯔꯒ ꯑꯩꯅ ꯂꯥꯛꯇꯣꯏꯁꯦ ꯏꯆꯦ ꯇꯟꯕ." "ꯍꯥꯏꯔꯤꯁꯤꯕꯨ ꯃꯧꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯎꯔꯕ ꯅꯠꯇ꯭ꯔꯣ ꯅꯌꯥ ꯅꯨꯄꯥꯒꯤ ꯃꯇꯧꯗꯣ? ꯐꯖꯅ ꯁꯨꯝꯈ꯭ꯔꯦ, ꯁꯦꯠꯁꯦ ꯇꯣꯡꯈ꯭ꯔꯦ ꯈꯨꯗꯣꯝꯕꯤꯗ." "ꯑꯁ, ꯑꯣꯟꯊꯣꯛꯄ ꯏꯆꯦ ꯁꯤꯁꯨꯕ. ꯑꯗꯣ ꯏꯆꯦ, ꯑꯩꯒꯤ ꯋꯥꯁꯦ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯍꯦꯟꯕꯒ ꯃꯧꯒ ꯏꯆꯦꯒ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ, ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯒꯗꯧꯅꯤꯀꯣ." "ꯍꯣꯏ ꯍꯣꯏ, ꯏꯆꯦ ꯃꯑꯣꯡ ꯌꯦꯡꯂꯒꯦ." "ꯃꯑꯣꯡ ꯌꯦꯡꯕ ꯅꯠꯇꯦ, ꯑꯩꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯗꯧꯅꯤ. ꯑꯗꯣ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ, ꯊꯕꯛ ꯑꯇꯣꯞꯄ ꯆꯠꯀꯗꯕꯁꯨ ꯈꯔ ꯂꯩꯔꯤ." "ꯍꯣꯏ ꯍꯣꯏ, ꯌꯧꯔꯣ ꯌꯧꯔꯣ." ꯑꯁꯨꯝꯅ ꯊꯣꯏꯕꯁꯨ ꯍꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯧꯄꯥꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯃꯃꯧꯕꯨ ꯄꯨꯅꯤꯡꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯄꯨꯔꯒꯦ ꯈꯜꯂꯤ꯫ ꯋꯥꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯗ ꯍꯧꯗꯣꯛꯂꯦ꯫ ꯃꯁꯤꯗ ꯑꯃꯨꯕꯤ ꯃꯍꯥꯛ ꯆꯠꯅꯤꯡꯂꯕꯁꯨ ꯆꯠꯅꯤꯡꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯑꯩ ꯆꯠꯄꯒ ꯇꯜꯂꯤꯗ, ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯣ." "ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ, ꯃꯤ ꯅꯪ ꯃꯥꯝꯃꯗꯨꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯂꯕꯗꯨꯗ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯀꯣ. ꯈꯔ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ, ꯑꯇꯣꯞꯄ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯍꯦꯛ ꯏꯈꯥꯒꯤ ꯏꯄ꯭ꯋꯥꯅꯦ ꯂꯥꯛꯂꯝꯂꯤꯕꯗꯣ." ꯑꯍꯦꯟꯕꯅ, "ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ, ꯐꯠ ꯆꯠꯂꯒ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯛꯇꯧꯅꯤ, ꯀꯣꯛ ꯆꯠꯂꯨꯔꯁꯤꯕ." ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ꯫ ꯑꯃꯨꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯁꯤꯃꯗꯤ ꯑꯩ ꯌꯥꯕꯤꯔꯒꯦ." ꯇꯣꯝꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯏ ꯃꯃꯧꯒꯤ ꯋꯥꯗꯨꯗ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯄꯒꯤ ꯋꯥꯐꯝꯗꯨ ꯌꯥꯅꯔꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ, ꯆꯥꯛ ꯆꯥꯕ ꯆꯠꯀꯗꯧꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯇꯨꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯑꯃꯨꯕꯤ, ꯑꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯕ ꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯆꯦ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯏ꯫ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯁꯥꯈꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯀꯧ ꯉꯥꯡꯏ꯫ ꯑꯃꯨꯕꯤ ꯋꯥ ꯉꯥꯡꯗꯦ꯫ ꯃꯍꯥꯛ ꯂꯦꯝꯕꯗꯒꯤ ꯂꯦꯝꯂꯕꯤ ꯃꯧꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯍꯦꯟꯕꯅ ꯆꯥꯛ ꯇꯣꯛꯂꯒ ꯃꯈꯨꯠ ꯏꯍꯥꯝꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, "ꯑꯍꯦꯟꯕ, ꯆꯥꯛ ꯇꯣꯛꯂꯕꯗꯤ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯍꯥꯝꯗꯣꯛꯂꯨꯔꯅꯤ ꯅꯪꯕꯣ, ꯑꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯀꯩꯁꯨ ꯇꯧꯗꯦ ꯃꯥ, ꯌꯥꯅꯤ, ꯑꯩ ꯁꯨꯝ ꯐꯝꯒꯦ." ꯅꯨꯄꯤ ꯀꯥꯡꯕꯨꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯆꯥꯔꯤꯕꯅꯤ꯫ ꯁꯥꯈꯤꯅ, "ꯏꯅꯝꯃ, ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯛꯈꯣꯒꯦ? ꯃꯧ, ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩ, ꯏꯅꯦ ꯍꯥꯞꯄꯛꯀꯦ." ꯇꯣꯝꯕꯤꯅ, "ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ, ꯑꯣꯛ ꯂꯩ." ꯑꯃꯨꯕꯤꯅ, "ꯏꯅꯦ, ꯑꯩꯒꯤꯗꯤ ꯉꯥ ꯃꯇꯨꯝ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ." ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡꯗ, "ꯆꯥꯛꯁꯨ ꯄꯨꯈꯝꯁꯦ ꯄꯤꯛ ꯊꯟꯕꯅꯤ, ꯁꯤꯁꯨ ꯂꯣꯏꯅ ꯆꯥꯔꯕ, ꯑꯗꯨꯒ ꯉꯥ ꯃꯇꯨꯝ ꯈꯔꯒ ꯍꯥꯞꯄꯛꯈꯣ ꯀꯥꯏꯅ. ꯅꯠꯇꯦ, ꯃꯃꯥꯏꯁꯤ ꯀꯌꯥꯗ ꯏꯀꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤ. ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏꯅ ꯃꯃꯥꯏꯁꯦ ꯊꯥꯁꯨ ꯊꯥꯈ꯭ꯔꯦꯗꯀꯣ. ꯑꯁ, ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯄꯥꯎ ꯏꯀꯥꯏꯈ꯭ꯔꯦ." ꯑꯃꯨꯕꯤ ꯁꯥꯈꯤꯅ ꯍꯥꯞꯂꯛꯂꯤꯕ ꯉꯥ ꯃꯇꯨꯝꯁꯤꯡꯗꯨ ꯍꯥꯎꯅ ꯆꯥꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯕ ꯊꯛꯄꯗꯨꯁꯨ ꯂꯣꯏꯅꯔꯤ꯫ ꯑꯃꯨꯕꯤ ꯃꯌꯨꯝꯗ ꯇꯧꯕꯗꯨꯒꯨꯝ ꯃꯤꯒꯤ ꯃꯌꯨꯝꯅꯤꯒ ꯈꯪꯗ ꯆꯥꯛ ꯇꯣꯛꯄꯒ ꯃꯈꯨꯠꯇꯣ ꯍꯥꯝꯗꯨꯅ ꯍꯧꯒꯠꯈꯤꯗꯨꯅ ꯆꯥꯛꯈꯨꯝ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫
ꯃꯥꯅ ꯁꯥꯕꯒꯤ ꯇꯥꯔꯤꯕ ꯂꯨꯈꯥꯛꯇꯨꯐꯥꯎ ꯈꯨꯟꯒꯠꯂꯝꯕ ꯅꯠꯇꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯤꯒꯤ ꯃꯥꯡꯗ ꯈꯣꯟ ꯑꯀꯟꯕ ꯍꯥꯏꯕꯁꯨ ꯐꯖꯗ ꯃꯍꯥꯛꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯈꯥꯡꯂꯤ꯫ ꯑꯗꯨ ꯏꯀꯥꯏꯗꯨ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯍꯦꯟꯕ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯁꯥꯔꯤꯕ ꯂꯨꯈꯥꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯇꯣꯝꯕꯤ ꯃꯥꯗꯤ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯨꯅ ꯈꯥꯡꯂꯤ꯫ ꯁꯥꯈꯤ ꯑꯍꯦꯟꯕꯅ ꯂꯨꯈꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯍꯦꯟꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯌꯥꯔꯅꯤ, ꯏꯅꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ, ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯗꯣꯛꯂꯨꯔꯣ꯫ ꯌꯥꯅꯤꯗꯩꯅꯦ, ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ, ꯌꯥꯎꯔꯛꯀꯦ ꯑꯩꯁꯨ꯫ ꯍꯩꯌꯦ ꯂꯨꯈꯥꯛ ꯂꯣꯏꯁꯤꯟ꯫ ꯑꯃꯨꯕꯤꯅ, ꯍꯩꯕꯅꯤ ꯏꯅꯦ, ꯌꯨꯝꯗꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯤ꯫ ꯀꯣꯟꯒꯗꯣ ꯃꯥ ꯑꯗꯨꯝ ꯐꯦꯡꯖꯅꯤ, ꯏꯅꯦ ꯍꯧꯒꯠꯄꯤꯔꯣ, ꯃꯥ ꯇꯧꯖꯔꯅꯤ꯫ ꯁꯥꯈꯤ ꯊꯤꯔꯦꯈꯩ ꯆꯩꯅꯤꯡ ꯉꯥꯡꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯒꯤ ꯃꯆꯥ ꯃꯃꯧꯅꯤ ꯈꯟ ꯐꯥꯖꯤꯟꯗꯨꯅ, ꯌꯥꯅꯤꯗ ꯏꯅꯦ ꯑꯗꯨꯝ ꯇꯧꯒꯦ, ꯑꯩꯈꯣꯏ ꯁꯤꯗꯗꯤꯅꯦ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯇꯧꯅꯗꯦ꯫ ꯑꯍꯦꯟꯕ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ, ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯨꯔꯣ꯫ ꯇꯣꯝꯕꯤ ꯃꯍꯥꯛ ꯏꯀꯥꯏꯕ ꯍꯥꯏꯕꯕꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤꯕꯗꯒꯤ ꯅꯣꯡꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯏꯀꯥꯏꯕꯅ ꯄꯦꯟꯗꯕꯅꯁꯨ ꯊꯃꯣꯏꯗꯨ ꯆꯥꯛꯂꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯥꯎꯅꯕꯁꯨ ꯐꯖꯗꯕꯒꯨꯝ ꯇꯧ ꯃꯍꯥꯛ ꯌꯥꯝ ꯋꯥꯅ ꯑꯁꯥꯎꯕ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯏꯅ ꯂꯩꯔꯝꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯍꯥꯛ ꯋꯥ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯀꯥꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯗꯨꯅ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯧꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯆꯥꯁꯦ ꯑꯅꯝ ꯑꯍꯥ ꯆꯨꯈ꯭ꯔꯦ꯫ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯂꯛꯇ꯭ꯔꯦ꯫ ꯇꯪꯈꯥꯏ ꯁꯤꯕꯗ ꯁꯤꯕ ꯑꯇꯥꯛ ꯑꯐꯣꯡꯅꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯀꯩꯗꯧꯅꯤ? ꯅꯠꯇꯦ, ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯄꯅ ꯐꯒꯗ꯭ꯔꯥ? ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯗ ꯌꯦꯡꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯆꯤꯡꯅꯗꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯃꯈꯣꯏ ꯃꯄꯥꯁꯤꯁꯨ ꯑꯩꯅꯅꯦ ꯉꯝꯃꯛꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯉꯧꯁꯨ ꯃꯈꯣꯏ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯃꯃꯥ? ꯅꯪꯗꯤ ꯅꯥꯄꯤꯒ ꯍꯣꯡꯗꯕꯤ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯅ? ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯕꯨꯅꯦ ꯑꯩ ꯁꯤꯅꯤꯡꯕꯩꯗꯨ ꯌꯧꯕꯅꯤ꯫ ꯀꯩꯗꯧꯔꯒꯦꯅꯦ? ꯅꯠꯇꯦ, ꯉꯁꯥꯏ ꯅꯄꯥꯎꯝꯒꯤ ꯃꯤꯅ ꯅꯃꯧ ꯃꯁꯛ ꯊꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯏꯀꯥꯏꯔꯨꯅꯨ, ꯃꯤꯅ ꯑꯆꯨꯝꯕ ꯉꯥꯛ ꯇꯥꯔꯛꯄꯅꯤ꯫ ꯑꯗꯨꯒꯨꯝꯕꯒ ꯑꯃꯠꯇ ꯅꯠꯇꯦꯗ ꯃꯄꯥ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ? ꯇꯝꯂꯨꯗꯅ ꯇꯥꯔꯒꯦ꯫ ꯇꯣꯝꯕꯤ ꯉꯁꯥꯏ ꯃꯄꯥꯝꯗ ꯃꯆꯥꯅꯨꯄꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯑꯃꯗ ꯆꯤꯊꯗꯅ ꯂꯣꯏꯅ ꯇꯝꯃꯤ ꯑꯉꯧ ꯃꯊꯥ ꯁꯥꯅ꯫ ꯏꯁ, ꯃꯥꯗꯤ ꯂꯩꯅꯥ ꯐꯖꯅ ꯍꯦꯟꯖꯤꯜꯂꯝꯃꯤꯗ꯫ ꯀꯝꯗꯧꯅꯤ? ꯂꯥꯌꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ꯫ ꯂꯝꯖꯥꯎ ꯇꯥꯈ꯭ꯔꯕꯗꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡꯁꯤ ꯑꯩ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯔꯒꯅꯦ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣꯗꯣ ꯇꯥꯔꯒꯅꯦ ꯊꯕꯛ ꯃꯈꯥ ꯆꯠꯊꯅꯕ꯫ ꯑꯗꯨꯅ ꯐꯒꯅꯤ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯌꯥꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎ ꯀꯧꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯊꯤꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯟꯖꯥꯎꯅ, ꯏꯕꯦꯝꯃ, ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯐꯖꯅ ꯆꯨꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯏꯔꯦꯟꯖꯅ ꯇꯣꯡꯈ꯭ꯔꯦꯅ꯫ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ, ꯇꯥꯗꯅꯕ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯅꯦ ꯑꯗꯨꯁꯨ꯫ ꯇꯣꯝꯕꯤ ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯁꯣꯏꯗꯕꯤ ꯆꯨꯝꯒꯟꯕꯅꯤ, ꯍꯧꯖꯤꯛꯁꯨ ꯆꯨꯝꯂꯝꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯀꯔꯝ ꯇꯧꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯅꯨꯄꯥ ꯊꯣꯛꯅꯤꯡꯂꯛꯀꯗꯧꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯅꯆꯥꯅꯨꯄꯥꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯁꯣꯏꯗꯕꯤ ꯑꯣꯏꯍꯟꯒꯦ꯫ ꯅꯪ ꯋꯥꯒꯅꯨ꯫ ꯑꯗꯣ ꯁꯦꯜꯗꯤ ꯈꯔ ꯆꯥꯎꯏꯀꯣ? ꯁꯦ ꯇꯥꯗ, ꯈꯔ ꯌꯥꯝꯅ ꯄꯥꯏꯕꯤꯌꯨ꯫ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯕ ꯀꯥꯟꯗꯅꯦ ꯁꯤꯒꯨꯝꯕ ꯑꯃ ꯍꯥꯞꯆꯒꯦ꯫ ꯇꯣꯟꯖꯥꯎ ꯁꯦꯜꯁꯤꯡꯗꯨ ꯂꯧꯁꯤꯟꯗꯨꯅ, ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯄꯣꯠ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯗ, ꯈꯔ ꯊꯨꯕꯤꯔꯛꯎ, ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯏꯆꯥꯅ ꯏꯃꯧ ꯐꯨꯕꯗꯣ ꯌꯦꯡꯅꯤꯡꯕꯅ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯇꯧꯔꯦ꯫ ꯇꯣꯟꯖꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯄꯥꯅ ꯃꯇꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯤꯟꯗ ꯊꯥꯡꯖꯤꯜꯂꯒ ꯂꯩꯋꯥ ꯁꯣꯜꯂ ꯃꯇꯨꯡ ꯇꯣꯝꯕꯤꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯄꯥꯅ ꯃꯇꯞꯁꯤ ꯅꯆꯥꯅꯨꯄꯥꯗ ꯄꯤꯖꯧ꯫ ꯁꯤ ꯍꯦꯛ ꯆꯥꯕꯒ ꯀꯨꯝꯍꯩ ꯑꯗꯨꯝ ꯍꯧꯔꯗꯧꯅꯤ꯫ ꯆꯥꯎ ꯌꯥꯗ꯭ꯔꯕꯗꯤ ꯇꯥꯗ, ꯃꯌꯥꯗꯣ ꯐꯥꯛꯇꯣꯛꯂꯒ ꯍꯦꯛꯇ ꯅꯝꯁꯤꯜꯂꯨ꯫ ꯃꯌꯥꯅ ꯄꯥꯅ ꯃꯇꯞ ꯑꯁꯤꯕꯨ ꯍꯦꯛ ꯊꯦꯡꯈ꯭ꯔꯕꯗꯤ ꯆꯥꯗ꯭ꯔꯃꯛꯁꯨ ꯃꯊꯧ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯗꯧꯅꯤ꯫ ꯑꯁꯦꯡꯕꯔ ꯇꯥꯗ? ꯑꯁꯦꯡꯕꯅꯤ꯫ ꯑꯗꯣ ꯂꯩꯋꯥꯁꯤ ꯀꯨꯏꯅ ꯆꯠꯂꯣꯏꯀꯣ, ꯍꯞꯇꯥ ꯑꯃꯨꯛꯇꯪ ꯆꯠꯀꯅꯤ꯫ ꯇꯞꯅ ꯃꯌꯥꯛ ꯆꯝꯊꯔꯛꯀꯅꯤ꯫ ꯑꯗ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ꯫ ꯐꯅꯤ ꯇꯥꯗ, ꯍꯞꯇꯥꯗꯨꯃ ꯐꯨꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯨ ꯌꯥꯏꯗ꯫ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯄꯥꯅ ꯃꯇꯞꯁꯤ ꯃꯆꯥꯅꯨꯄꯥꯗ ꯀꯔꯝꯅ ꯄꯤꯖꯒꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯍꯦꯔꯥ, ꯊꯦꯡꯕꯈꯛ ꯊꯦꯡꯂꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕꯗꯨꯕꯨ ꯀꯩꯅꯣ? ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔ ꯀꯧꯊꯣꯛꯂꯒ ꯋꯥ ꯉꯥꯡꯕꯒꯤ ꯃꯌꯥ ꯀꯥꯔꯛꯄꯗꯨꯗ ꯍꯦꯛ ꯅꯝꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯇꯣꯝꯕꯤ ꯃꯥꯅ ꯅꯤꯡꯂꯤꯕꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯝꯌꯥꯏꯗꯨꯗ ꯂꯦꯞ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯩ ꯏꯕꯨꯡꯉꯣ,
อิมากีตัวโป๊กอิมาวามตายกีนางองตุทกเล่าให้เห็นบะมากีนุปีกีกกไปรำมันมามันเกาหลีดูตาดูนะมาหักนายนุปีอิมาเกาหลีกันนี่โน่องตังลูกกีเยสุเยอิตะโกนังกินามาเสียกุยรุยกันนี่โน่พัดอังลักษณกีเห็นบะมากีกาเด็กกีทกลักตุนะก็มายากาทรปดง่ายดีบันนี้ตัวบีประแบบสังสิลักตุนะปานามาตับอดูพัดมายาโดนน้ำสิเลยเห็นไปขังนะมายาเด็กกีพัดอทรกลักก็ยังไงมาไกชูนัดที่ดาอิมานะปานะอินบีบันไอ้บุปผามันสามีรอินคุยมาสิบงอบุงงอกันหนุ่มคงเดียมเห็นบะมาสินดมุรุมส่วนกาดมุกสังคีตัวบีนกเฟนกเพชรมาสุมากิกาตสังกัตุนะมาสาวมองนั่งเล่าหนักปังไงดิเห็นไปสังกัตุนะหอยไม่ให้ดาหานักุมมากินปีกิโกตุนัมบีดิสมเงหักน้ำลำบดกีกันนุกยังตาดามาหักวักขันบ่าวเร่ก็ดีนู้นตัวสิบนั่นตีนี่ตัวสิบก็ดีนู้นนี่เนอะนุปีกิมาโกน้ำลิบะนั่นตัวก็นุปีนั่นหายได้ตุ้มลิบะนี่เนอะนุปีกิมาโกสิน้ำลิบะเนี่ยบะเฮ้ยละสิดีแต่อินเนอร์วันนั้นเลยท่านี่เนอะมากิสิบังตัวตรงนั่นตีมาเนอะไอ้กิสิบังตัวก็ตรงนี้ยิ่งนี่สักตาสิก็ยังนุ่งไอ้ตุ้มลิบะมาสิดีมาว่าสิท่าจันกิดขังเบอร์ต่อปังคนเดินนุ่งไอ้ต่ออุยตารัมบะอโมบีขังเปรขังนะมาไม่ดูไปสินสาวไหนเร่ไก่หนุ่มปะงอร์บะสนุกทุ่งเบอร์ไก่หนุ่มขังดีเนี่ยเห็นบะมาทุ่งมารำขังดาขังสาวดูนะกะดินั่งหนุ่มทุ่งในคนเดอสนุกทุ่งเบอร์ไก่ที่ตายไปอ่ะฮะไอ้สิกันนะนับปูรวยบะมาเดออะตุ้มเด็กตายไปอ่ะอโมบีแค่ดิ่งกังจันเลยมาปูรวยบะนะตุ้มนักคนกันวางงังหลักปะดูอะดูมาทุกซาดามาสุดสาวไหนเร่ให้เดดิสนุกทุ่งยังไงบุทุ่งยังไงบันนี่มีกี่ไม้สิทัดจิเลยดอกน้องไปให้กี่ดอกมุกสวยมั้ยสิไอ้บุสุกินอุสิตะบันขังกันนี่เห็นบะตรงลีวมากีเพนาตุลักทกตุนะมากีนุปีเดพุทธาบ่าวเลยอายุมาการิโนนั่นน่ะสิชนอจ้างทุ่งลีบสิบ่อายุมาพูดกันดูนายยังจ้าบ่นายหันก็จะพูดเย่นายให้บันเนี่ยการิกินาบะนั่งน่ะสิดีไอ้กุตชิริโดนั่งไหนบ่เทียมเนอะอีมุงกิทับบุ้งบ่ต้องเห็นบะนั่งขังไว้เถอะนะสิดีนั่นน่ะจัดทำมาให้พูดเย่บะการิโนถ้าบอกต่อหลิงไอ้ปากคนสิยังไงดีพูดดิอะดูก็เขาจะเก็บแต่ตัวจะการจะพูดอีกน่าไรบ้านี่เขาจะสุนัขหรอนั่งนี่นะกุน้ำมันลิบดอชิซูนั่งไหนอุสิตะบุกินะจ๊ะไอ้สิกะชุเล็กแต่นะนั่งอีกคงยาวอีกฟูกุมนะขันไม่นะจ๊ะนั่งด่าละกันเลยไอ้หัวมาไอ้สิหกกันอะไรบ้างเกไอ้หวังนักกันมีหกไอ้สิบันดันเห็นมาคุณสินักกันสุขวดเลยโอ้ยมาไอ้สิน่าได้ให้บ้าเนี่ยโอ้ยมาไอ้งามันสิเลยสิกันนะสิเลยกันไอ้คนนั้นหันมาใครเทียมนะอีมุงอีทับบังมาใครเอาหุ่นขี้มาดูกี่ละมันนั่งสิดีไอ้คนเถอะนั่งใบการนิลันบัตรสีโคปะคนตัวหุ่นโคมันนั่งทับบังตัวหุ่นโคเองคนเถอะนุ่งไงบระนั่งขังใจดูขังคนนั่งอามูบีผู้ไปให้มันบรรณาใจนาขังบังงำดากุยเล่าตัวบีก็เงากระสุมามองนึกกับเล่าตัวริบดูอสมตาบังงำหลักตะบดกีคำตัวผู้สังหลักลำมีมันเนมากุสังหลักผู้อุบดาอามูบีกับตุนะงำบวยงำดาวิเซนสิเล็กตุนะมันเนมกีมาคงโกนตุนะIba, nama bung tengok piyo, am tekan piyo, ay si betare. Nang na tahu seru besing tugi, nang na say sabi. Ima, kaya su tahu bengam doy. Ahin mana, hey, tahu sih nama nak kanor. Berat tulu, kita tulu hai bene. Ima, ay si betare, ay bung tekan piyo. Nama matung tahu ceraroy, ay lambil ceraroy. Ay, imong kita bengkang luy na, ima pa bagi sebat tahu cerake. Ima, nama gunung si piyo. Angau na. Nangi wadu ngiha kita orang lebih kam dau ai gi wakal dadi gian pum ta na ba khara ga phun kisi se lei ko baba nama bu ta zabiyo nama matung tong jare roi chari bi ku sa si da ai gian ta jare na sa nu pa se amuk ta kam biyo baba na trebani ai si batare hai bagi wani al anidu amubi gi matau du da taseng yeng ba ngam jabani adogi sumathakta mamona aduk phasana hairaba sidasu makoy tumi leisin mangamtre simang na angaw masano pa bo kamdore ipage hen ba imo si takseng na gyan taramali nang amuk ta saudo phatharo baba ta to boy rumuni ta yam lai bani makoy ta so ai ta taw sin na bana chani seng mani ai na ai basi ai matok thawgalon khang da ba taksi ga sinai da ba thabak ai matok taw jaroi ai bum ta ngak piyo makoy ta so akun si jaroi imong itabag pumbaso ay tawsirage ima papa madi makoy tasogi sipa ay nang tinataw ko na yung sinilay sige ay magpubigan o ay lansere imagi bungo imaw na asuk pasana haridana nang asawa do amuk ta patharo handaki matang si madi imaw siya ngakpi do na yenglasi
ꯃꯇꯨꯡ ꯃꯥꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈꯤꯁꯤ ꯏꯃꯥ ꯊꯤꯡꯂꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯊꯦꯝꯕ ꯑꯃꯗꯤ ꯑꯃꯨꯕꯤꯒꯤ ꯃꯇꯧꯗꯨꯗ ꯑꯍꯦꯟꯕ ꯃꯥꯁꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯝꯃꯤ ꯑꯗꯨꯕꯨ ꯍꯞꯇꯥꯃꯨꯛꯇꯤ ꯃꯍꯥꯛ ꯂꯩꯋꯥꯗꯨꯒꯤ ꯃꯌꯦꯛ ꯆꯝꯗꯗꯕꯅ ꯋꯥ ꯈꯖꯤꯛ ꯍꯥꯏꯕꯒꯤꯁꯨ ꯑꯃꯨꯕꯤꯕꯨ ꯍꯦꯛꯇ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ ꯑꯃꯨꯕꯤ ꯃꯍꯥꯛ ꯐꯨꯃꯟꯕꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯒ ꯀꯟꯅ ꯉꯥꯡꯖꯈꯤꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯥꯅ ꯇꯧꯔꯝꯃꯤ ꯃꯅꯦꯝꯅ ꯉꯥꯡꯕ ꯃꯀꯨꯅ ꯉꯥꯡꯕ ꯃꯍꯥꯛ ꯃꯆꯤꯟ ꯁꯨꯈꯨꯝ ꯈꯨꯝꯈꯤꯗ꯭ꯔꯦ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯍꯦꯟꯕꯁꯨ ꯍꯥꯟꯅꯒꯤ ꯏꯪꯇꯞꯄ ꯃꯇꯧꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯑꯃꯨꯕꯤ ꯃꯥꯗꯤ ꯈꯨꯐꯨ ꯊꯤꯅ ꯐꯨꯈꯤꯕꯁꯤꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯁꯤꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯑꯍꯦꯟꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ